ꯃꯌꯥꯝꯕꯨ ꯋꯥꯍꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯥꯡꯁꯤꯒꯤ ꯈꯣꯟꯖꯦꯜ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯥꯡꯁꯤꯒꯤ ꯈꯣꯟꯖꯦꯜ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯝꯕꯅꯁꯨ ꯈꯝ ꯊꯦꯡꯂꯤ ꯑꯗꯨꯒ ꯅꯣꯡꯁꯨ ꯃꯪꯂꯤꯕꯅꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯁꯤꯠꯂꯤ ꯑꯗꯨꯒ ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯇꯦ꯫ ꯅꯣꯡꯕꯨꯗꯤ ꯇꯥꯗ꯭ꯔꯤ ꯍꯥꯏꯕꯕꯨ ꯅꯣꯡ ꯇꯥꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯣꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯔꯥꯞꯄꯗꯒꯤ ꯀꯥꯡꯁꯤꯒꯤ ꯍꯧꯔꯕ ꯃꯈꯣꯜꯁꯤꯡ ꯇꯥꯔꯛꯂꯤ꯫ ꯀꯥꯡꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯕꯤꯀꯣꯜꯅ "ꯀꯔꯤꯅꯣ ꯀꯥꯡꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯕꯁꯤꯕꯣ? ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗꯕꯨ ꯀꯅꯥꯅꯣꯅꯦ ꯀꯥꯡꯁꯤ ꯌꯩꯔꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯤꯑꯣꯏ ꯈꯔ ꯉꯔꯪ ꯂꯥꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯣꯜꯁꯨ ꯀꯅꯥꯅꯣ ꯂꯥꯡꯅꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯕꯒꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯕꯗꯨ ꯎꯕꯗ ꯕꯤꯀꯣꯜꯅ "ꯈꯨꯜꯒꯤ ꯀꯥꯡꯁꯤ ꯌꯩꯔꯤꯕ ꯑꯁꯤꯅꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯣꯛꯂꯝꯂꯒꯅꯤ꯫ ꯑꯩ ꯌꯥꯝ ꯊꯨꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ." ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯤꯀꯣꯜꯁꯨ ꯁꯣꯔꯣꯛꯂꯣꯝꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯥꯡꯁꯤ ꯈꯤꯡꯂꯤꯕ ꯑꯗꯣꯝꯗ ꯍꯣꯠꯇꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯀꯣꯜꯅ ꯀꯥꯡꯁꯤ ꯌꯩꯔꯤꯕ ꯆꯔꯆ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯌꯥꯝꯗꯣ ꯀꯗꯥꯏꯗꯅꯣ ꯆꯪꯅꯈ꯭ꯔꯤ꯫ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯍꯧꯗꯦ꯫ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯂꯥꯛꯃꯤꯟꯅꯔꯝꯕꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯕꯗꯨꯗ ꯕꯤꯀꯣꯜꯅ "ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦꯅꯦ." ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯀꯥꯡꯁꯤꯗꯣ ꯌꯥꯝꯅ ꯍꯧꯅ ꯈꯤꯡꯉꯛꯂꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯀꯥꯡꯁꯤ ꯈꯤꯡꯂꯤꯕ ꯆꯔꯆ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯁꯜꯂꯛꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯣꯜꯅ ꯀꯥꯡꯁꯤ ꯑꯗꯣꯝꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯡꯁꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯈꯤꯡꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯕꯤꯀꯣꯜꯅ "ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯀꯅꯥꯅꯣ ꯑꯥꯗ ꯂꯩꯔꯤꯕꯁꯤꯕꯣ? ꯑꯩ ꯑꯃꯨꯛꯇ ꯍꯪꯒꯦ" ꯍꯥꯏꯗꯨꯅ "ꯀꯅꯥꯅꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯀꯥꯡꯁꯤ ꯌꯩꯔꯤꯕꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯣꯜꯅ ꯑꯗꯨꯝꯅ ꯀꯧꯔꯨꯕꯗꯨꯗ ꯋꯥꯡꯂꯕ ꯃꯊꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯣ ꯂꯩꯃꯥꯏ ꯃꯈꯥꯗ ꯄꯥꯏꯊꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯕꯨꯝ ꯇꯥꯁꯜꯂꯤ꯫ ꯃꯗꯨ ꯎꯕꯗ ꯕꯤꯀꯣꯜꯗꯤ ꯄꯥꯈꯠꯃꯟꯈꯤꯕꯅ ꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯆꯦꯜꯂꯛꯂꯤ꯫ ꯃꯗꯨꯝꯅ ꯕꯤꯀꯣꯜꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯄꯥꯈꯠꯇꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯕꯤꯀꯣꯜꯅ "ꯅꯍꯥꯛ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯀꯤꯍꯜꯂꯤꯕꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯒ ꯕꯤꯀꯣꯜꯒꯤ ꯃꯃꯥꯡ ꯃꯄꯥꯗ ꯆꯞ ꯌꯨꯡꯅ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯣꯜ ꯇꯨꯡ ꯍꯟꯗꯨꯅ ꯇꯨꯁꯜꯂꯤ ꯑꯗꯨꯒ ꯎꯞꯁꯤꯠ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯇꯥꯟꯖꯥꯗꯨꯗ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯛꯂꯤ꯫ ꯅꯣꯡ ꯀꯟꯅ ꯇꯥꯔꯛꯂꯤꯕꯅꯤꯅ ꯅꯣꯡꯒꯤ ꯃꯈꯣꯜꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯟꯖꯥꯁꯤꯡ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯔꯤ꯫ ꯅꯣꯡꯒꯤ ꯃꯈꯣꯜꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯕ, ꯀꯅꯥꯅ ꯀꯟꯅ ꯂꯥꯎꯔꯤꯕ ꯍꯥꯏꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯈꯣꯡꯂꯤ ꯈꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯕꯤꯀꯣꯜ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯇꯨꯁꯟ ꯇꯧꯗꯨꯅ ꯃꯁꯥꯗ ꯏꯁꯣꯟ ꯁꯣꯟꯊꯕꯒꯨꯝ ꯇꯧꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯣꯜꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯆꯣꯡꯊꯣꯔꯛꯈꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯇꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ꯫ ꯕꯤꯀꯣꯜꯅ "ꯅꯍꯥꯛ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯂꯝꯂꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯀꯣꯜꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯤꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯕꯤꯀꯣꯜꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯂꯥꯝꯗꯨꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯦ ꯕꯤꯀꯣꯜꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯣꯛꯇ ꯁꯥꯊꯤꯅ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯃꯛꯈꯤ꯫
ꯕꯤꯀꯨꯜꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯌꯣꯇꯨꯝꯒꯨꯝꯕ ꯅꯨꯡꯗꯨꯝꯒꯨꯝꯕ ꯑꯃꯅ ꯊꯣꯝꯂꯛꯄꯗꯨꯗ ꯕꯤꯜꯀꯨꯜ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯃꯥꯡꯒꯦ ꯇꯧꯏ꯫ ꯆꯩꯅꯥꯈꯨꯜ ꯑꯗꯨꯅ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯍꯥꯛꯉꯣꯟꯗ ꯍꯧꯖꯤꯛ ꯊꯣꯝꯂꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯗꯨ ꯌꯦꯡꯂꯛꯄꯗ ꯅꯨꯡꯗꯨꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯤꯀꯨꯜꯗꯣ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯃꯟꯈꯤꯕꯅ ꯂꯩꯃꯥꯏꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯇꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅ ꯕꯤꯀꯨꯜꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯑꯗꯨꯃꯛ ꯆꯤꯡꯂꯤ꯫ ꯕꯤꯀꯨꯜꯅ "ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ, ꯑꯩꯕꯨ ꯆꯤꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯅ ꯑꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ"꯫ ꯑꯁꯨꯝꯅ ꯕꯤꯀꯨꯜꯅ ꯍꯥꯏꯔꯕꯁꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯤꯕ ꯑꯗꯨꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯝ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯆꯔꯆ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯕꯤꯀꯨꯜ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯕꯤꯀꯨꯜꯅ ꯃꯃꯥꯟꯅꯕ ꯊꯥꯏꯕꯨ, ꯌꯥꯈꯨꯗꯥꯡ ꯑꯃꯗꯤ ꯑꯦꯂꯦꯛꯁ ꯃꯈꯣꯏ ꯑꯍꯨꯝꯗ ꯍꯥꯏꯈꯤ, "ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯔꯆ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯠꯇꯨꯅ ꯊꯅꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯑꯩꯅ ꯊꯝꯖꯤꯟꯈꯤꯕ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯄꯩꯁꯥꯁꯤꯡ ꯍꯨꯔꯥꯜꯂꯨꯁꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯏꯕꯨ, ꯌꯥꯈꯨꯗꯥꯡ ꯑꯃꯗꯤ ꯑꯦꯂꯦꯛꯁ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯌꯥꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯉꯩ ꯆꯪꯁꯤꯒꯦ ꯑꯃꯗꯤ ꯀꯔꯝꯕ ꯅꯨꯃꯤꯠꯇꯅ ꯍꯦꯟꯅ ꯃꯤ ꯀꯣꯝꯃꯤ ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗ ꯆꯪꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯕꯤꯀꯨꯜ, ꯊꯥꯏꯕꯨ ꯑꯃꯗꯤ ꯌꯥꯈꯨꯗꯥꯡ ꯑꯦꯂꯦꯛꯁ ꯃꯈꯣꯏ ꯃꯔꯤꯃꯛ ꯑꯗꯨ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗ ꯃꯐꯝ ꯑꯗꯨꯗ ꯆꯠꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯆꯔꯆ ꯑꯗꯨꯒꯤ ꯀꯥꯡꯁꯤ ꯌꯩꯕ ꯅꯨꯄꯥ ꯑꯗꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯨꯔꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯄ ꯑꯃꯨꯛ ꯍꯟꯈꯤꯕ ꯑꯁꯨꯝꯅ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯁꯥꯟꯅꯕꯗꯣ ꯇꯜꯂꯦ ꯍꯥꯏꯔꯗꯨꯅ ꯆꯔꯆ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯑꯍꯤꯡ ꯂꯦꯛꯅꯕꯒꯤꯗꯃꯛ ꯂꯩꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯥꯡꯁꯤ ꯈꯤꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯡꯁꯤ ꯈꯤꯡꯕ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯐꯝꯗꯨꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕꯅꯤ꯫ ꯁꯣꯝꯗꯗꯤ ꯕꯤꯀꯨꯜ, ꯊꯥꯏꯕꯨ ꯑꯃꯗꯤ ꯌꯥꯈꯨꯗꯥꯡ ꯑꯦꯂꯦꯛꯁ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯗꯤ ꯆꯔꯆ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡ ꯐꯛꯀꯥꯏꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯀꯥꯡꯁꯤ ꯌꯩꯕꯒꯤ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯈ꯭ꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯂꯤ, ꯀꯩꯗꯧꯕ ꯆꯪꯉꯛꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯃꯔꯛ ꯑꯃꯗ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯦ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯁꯤꯠꯄ, ꯅꯣꯡ ꯃꯪꯕ, ꯃꯝꯕꯅ ꯈꯝ ꯊꯦꯡꯕ ꯑꯗꯨꯒꯨꯝꯂꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯔꯝꯕꯗꯒꯤ ꯑꯃꯨꯛ ꯑꯃꯨꯛ ꯖꯝ ꯖꯝ ꯍꯩꯊꯔꯤꯕꯅꯤ, ꯈꯥꯛꯄ ꯂꯥꯎꯕꯁꯨ ꯂꯦꯞꯄ ꯅꯠꯇꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯕꯤꯀꯨꯜ, ꯊꯥꯏꯕꯨ, ꯌꯥꯈꯨꯗꯥꯡ ꯑꯃꯗꯤ ꯑꯦꯂꯦꯛꯁ ꯃꯈꯣꯏ ꯃꯔꯤꯃꯛ ꯑꯗꯣ ꯆꯔꯆ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯊꯝꯂꯤꯕ ꯖꯒꯥ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯀꯥꯡꯁꯤ ꯌꯩꯅꯅꯕꯒꯤ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯎꯔꯗꯨꯅ ꯃꯁꯤꯗꯤ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯃꯈꯣꯏꯁꯤꯡꯁꯦ ꯇꯥꯟꯅꯔꯒꯦ ꯑꯗꯨꯒ ꯈꯨꯟꯒꯤ ꯃꯤꯌꯥꯝꯁꯨ ꯇꯥꯅꯅꯕ ꯂꯥꯎꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯅꯥ ꯂꯨꯄꯥ ꯊꯝꯂꯤꯕ ꯆꯥꯎꯔꯕ ꯀꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯅꯅꯕꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯐꯛꯀꯥꯏꯅꯕ ꯍꯣꯠꯅꯔꯤꯉꯩ ꯀꯥꯡꯁꯤ ꯌꯩꯕ ꯅꯨꯄꯥ ꯑꯗꯣ ꯐꯟ ꯆꯣꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯥꯡꯁꯤ ꯌꯩꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ "ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯅꯈꯣꯏꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯣꯏꯅꯃꯛ ꯈꯪꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯈꯣꯏꯅ ꯀꯥꯡꯁꯤ ꯌꯩꯕ ꯅꯨꯄꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯥ? ꯑꯩꯈꯣꯏꯅ ꯂꯣꯟꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯕꯨ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯈꯪꯍꯟꯅꯕ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯑꯣꯏ ꯑꯗꯨꯅ "ꯑꯦ, ꯅꯪꯗꯤ ꯕꯤꯀꯨꯜ ꯅꯠꯇ꯭ꯔꯣ?" ꯑꯁꯣꯝꯅ ꯕꯤꯀꯨꯜ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯖꯔꯕꯁꯨ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯂꯣꯏꯅꯃꯛ ꯃꯁꯛ ꯈꯪꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯃꯔꯤꯃꯛꯅ ꯈꯪꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯀꯥꯡꯁꯤ ꯌꯩꯅꯕ ꯂꯩꯔꯤꯕ ꯐꯩꯗꯨꯟꯆꯥꯗꯣ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯨꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯨꯟꯁꯤꯟꯗꯨꯅ ꯃꯆꯤꯟꯕꯥꯟ ꯃꯦꯟꯁꯤꯟꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯍꯥꯠꯇꯣꯛꯂꯤ꯫ ꯑꯗꯨꯃ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯐꯩꯗꯨꯟꯆꯥꯗꯣ ꯃꯈꯣꯏꯅ ꯀꯥꯡꯁꯤ ꯌꯩꯐꯝꯒꯤ ꯂꯩꯔꯤꯕ ꯊꯧꯔꯤ ꯄꯨꯜꯂꯒ ꯆꯤꯡꯐꯝ ꯑꯣꯏꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯨꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯄꯨ ꯊꯅꯝꯂꯤ꯫
ꯑꯗꯨꯒ ꯃꯈꯣꯏ ꯄꯣꯠ ꯑꯃꯠꯇ ꯍꯨꯔꯥꯟꯗꯕꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯟꯅꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯆꯦꯟꯅꯔꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ, ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯨꯡꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯆꯔꯆ ꯀꯥꯔꯛꯄꯗ ꯐꯩꯖꯨꯟꯖꯥꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯔꯛꯀꯅꯤ, ꯃꯔꯝꯗꯤ ꯀꯥꯡꯁꯤ ꯌꯩꯔꯛꯂꯔꯣꯏ꯫ ꯑꯗꯨꯝꯅ ꯀꯥꯡꯁꯤ ꯌꯩꯔꯛꯇꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯄꯨ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯃꯍꯥꯛ ꯁꯤꯔꯒ ꯂꯩꯔꯝꯂꯕꯅꯤ꯫ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ, ꯀꯝꯗꯧꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯊꯪ ꯊꯤꯒꯠꯅꯔꯛꯄꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕ ꯇꯥꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯤꯔꯕ ꯐꯩꯖꯨꯟꯖꯥꯗ ꯑꯩꯈꯣꯏꯅ ꯌꯥꯝꯂꯕ ꯌꯨꯁꯤꯡ ꯃꯌꯥꯗ ꯍꯩꯖꯤꯟꯒꯗꯕꯅꯤ, ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯃꯅꯨꯡ ꯑꯗꯨꯗ ꯌꯨꯗꯣ ꯆꯪꯈꯤꯅꯕꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯇꯧꯔꯒ ꯀꯥꯝꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯁꯦ ꯋꯥꯡꯂꯕ ꯀꯥꯡꯁꯤ ꯈꯤꯡꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯄꯨ ꯏꯟꯊꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕꯅꯤ꯫ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯅ ꯃꯍꯥꯛ ꯑꯁꯦ ꯌꯨ ꯉꯥꯎꯃꯟꯕꯗꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯈ꯭ꯔꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯗꯣꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯅꯔꯗꯨꯅ ꯐꯩꯖꯨꯟꯖꯥꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯄꯔꯞ ꯂꯥꯛꯂꯩ, ꯑꯗꯨꯒ ꯐꯩꯖꯨꯟꯖꯥꯗꯣ ꯋꯥꯡꯅ ꯄꯨꯈꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯄꯨꯈꯠꯂꯛꯂꯕ ꯃꯇꯨꯡꯗ ꯋꯥꯡꯂꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯩꯃꯥꯏꯗ ꯏꯟꯊꯔꯛꯂꯤ꯫ ꯃꯁꯧ ꯑꯁꯨꯝꯅ ꯏꯟꯊꯔꯛꯄꯗꯗꯤ ꯐꯩꯖꯨꯟꯖꯥ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯇꯥꯁꯜꯂꯤ꯫ ꯑꯁꯨꯝꯅ ꯇꯥꯁꯟꯕꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯁꯔꯨ ꯁꯌꯥꯡ ꯄꯨꯝꯅꯃꯛꯁꯨ ꯄꯨꯡꯇꯦꯛ ꯇꯦꯛꯂꯕꯅꯤ꯫ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯝꯂꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯣ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯨꯔꯕꯗꯤ ꯍꯨꯔꯥꯟꯕ ꯂꯥꯛꯄꯁꯤꯡꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯆꯔꯆ ꯀꯥꯔꯛꯄ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯔꯆꯀꯤ ꯊꯣꯡ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯐꯛꯀꯥꯏꯔꯒ ꯃꯅꯨꯡꯗ ꯆꯪꯂꯒ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯟꯅꯕ ꯇꯧꯔꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯅꯔꯛꯈꯤ꯫ ꯃꯔꯝꯗꯤ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯁꯣ ꯐꯛꯀꯥꯏꯔꯒ ꯆꯪꯈꯤꯕ ꯑꯗꯨꯗꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯑꯁꯨꯝ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯐꯩꯖꯨꯟꯖꯥꯗꯣ ꯉꯁꯤꯒꯤ ꯀꯥꯡꯁꯤ ꯌꯩꯔꯛꯇꯦꯗ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯨ ꯆꯤꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯐꯩꯖꯨꯟꯖꯥ ꯂꯩꯃꯥꯏꯗ ꯁꯔꯨ ꯁꯌꯥꯡ ꯄꯨꯝꯅꯃꯛ ꯇꯦꯛꯂꯒ ꯀꯥꯞꯊꯣꯛꯂꯒ ꯌꯥꯝꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯏꯒꯗꯣ ꯈꯗꯥꯡ ꯂꯣꯏꯅꯃꯛ ꯄꯥꯏꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯔꯨꯒꯗꯣ ꯊꯨꯗꯦꯛꯂꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡꯒꯗꯣ ꯁꯔꯨ ꯇꯦꯛꯂꯒ ꯀꯥꯞꯈꯠꯂꯒ ꯑꯣꯟꯊꯣꯛꯅ ꯐꯤꯕꯝ ꯆꯥꯗꯅ ꯁꯤꯔꯝꯈ꯭ꯔꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯄꯥꯈꯠꯅꯔꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤ ꯐꯩꯖꯨꯟꯖꯥꯅ ꯆꯔꯆ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯤ ꯍꯨꯔꯥꯟꯗꯨꯅ ꯃꯌꯨꯝꯗ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯁꯣꯏꯕꯗꯒꯤ ꯌꯨ ꯌꯥꯝꯅ ꯊꯛꯆꯜꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯀꯥꯡꯁꯤ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯆꯣꯡꯊꯔꯒ ꯁꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯛꯏ꯫ ꯈꯔ ꯑꯃꯅ ꯐꯩꯖꯨꯟꯖꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯛꯂꯒ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯟꯒꯗꯕ ꯅꯠꯇꯦ, ꯍꯨꯔꯥꯟꯒꯦ ꯍꯥꯏꯔꯕꯗꯤ ꯉꯍꯥꯟꯅꯁꯨ ꯍꯨꯔꯥꯟꯕ ꯌꯥꯔꯦ, ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤ ꯀꯔꯤꯒꯤ ꯂꯩꯔꯝꯂꯤꯕꯅꯣ, ꯑꯗꯨꯒ ꯌꯨ ꯊꯛꯆꯜꯂꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯣꯡꯊꯔꯒ ꯁꯤꯖꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯐꯩꯖꯨꯟꯖꯥꯒꯤ ꯃꯈꯨꯠꯇ ꯆꯔꯆ ꯑꯁꯤꯒꯤ ꯁꯣ ꯂꯩꯔꯤꯕꯅꯤ, ꯃꯗꯨꯅ ꯍꯥꯡꯇꯣꯛꯂꯒ ꯆꯪꯕꯒꯤ ꯃꯍꯨꯠꯇ ꯐꯛꯀꯥꯏꯔꯒ ꯆꯪꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯪ ꯃꯊꯪ ꯍꯪꯅꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯏꯂꯣꯏ ꯂꯣꯏꯕꯗ ꯈꯪꯂꯦ꯫ ꯐꯩꯖꯨꯟꯊꯥ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯊꯦꯡꯅꯕꯗꯒꯤ ꯍꯨꯔꯥꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯨ ꯇꯞꯇꯥꯅ ꯄꯤꯊꯛꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯟꯊꯔꯒ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯃꯗꯣꯝꯗ ꯑꯣꯏꯅ ꯈꯟꯅꯈ꯭ꯔꯤ꯫ ꯑꯗꯨꯅ ꯐꯩꯖꯨꯟꯖꯥꯕꯨ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯈꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗꯦ꯫ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯅꯁꯨ ꯀꯅꯥꯅ ꯍꯥꯠꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯊꯤꯔꯤꯕ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯕꯁꯤꯡ ꯑꯗꯨꯗ ꯌꯥꯎꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯔꯆ ꯑꯗꯨꯒꯤ ꯄꯥꯁꯇꯔ ꯑꯣꯏꯔꯤꯕ ꯕꯤꯄꯨꯄꯣꯏꯅ ꯍꯥꯏꯔꯤ, ꯃꯐꯝ ꯑꯁꯤꯗ ꯐꯩꯖꯨꯟꯖꯥꯕꯨ ꯍꯥꯠꯂꯤꯕꯁꯤ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯔꯤꯅꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯃꯈꯣꯏꯗ ꯆꯩꯔꯥꯛ ꯑꯃꯨꯛ ꯄꯤꯔꯨꯗ꯭ꯔꯕꯁꯨ ꯐꯩꯖꯨꯟꯖꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯃꯈꯣꯏꯁꯤꯡ ꯃꯊꯪ ꯉꯁꯤ 5-10ꯒꯤ ꯃꯅꯨꯡꯗ ꯍꯥꯠꯀꯠꯂꯛꯂꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯀꯔꯤꯒꯨꯝꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯁꯤ ꯆꯥꯗꯅ ꯆꯔꯆ ꯃꯅꯥꯛꯇ ꯁꯤꯔꯝꯂꯕꯗꯤ ꯁꯤꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯐꯩꯖꯨꯟꯖꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯅꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯄꯥꯁꯇꯔ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯌꯦꯡꯊꯣꯛꯂꯁꯤ ꯈꯟꯗꯨꯅ ꯂꯩꯅꯈ꯭ꯔꯤ꯫
ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕꯤꯀꯣꯜ, ꯊꯥꯏꯕꯨ, ꯌꯥꯀꯨꯗꯥꯡ ꯑꯃꯗꯤ ꯑꯦꯂꯦꯛꯁ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ 5-6ꯅꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯁꯨꯖꯜꯂꯛꯂꯕ ꯐꯥꯎꯕꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯕ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯀꯥꯡꯁꯤ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯟꯅꯈꯤꯗ꯭ꯔꯕ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯥꯎꯅꯈ꯭ꯔꯕ ꯃꯥꯜꯂꯦ, ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯅꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯤ ꯑꯁꯦ ꯕꯤꯀꯨꯜꯒꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯁꯤꯒꯨꯝꯂꯕ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯊꯪ ꯂꯣꯏꯅꯃꯛ ꯈꯪꯂꯛꯂꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯨꯔꯕꯗ ꯕꯤꯀꯨꯜ ꯃꯍꯥꯛ ꯉꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯅꯤ, ꯕꯩꯄꯨꯄꯣꯏꯅ ꯍꯥꯏꯈꯤꯕꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯆꯨꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯣꯛꯈꯣꯡꯅ ꯀꯞꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯅꯅꯕꯒꯤꯗꯃꯛꯇ ꯐꯩꯗꯨꯟꯖꯥꯒꯤ ꯊꯋꯥꯏ ꯃꯤꯔꯛ ꯑꯗꯨꯕꯨ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯊꯤꯔꯛꯂꯤ꯫ ꯑꯗꯨꯝꯕ ꯇꯧꯔꯛꯄꯗ ꯕꯤꯀꯣꯜ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ, ꯈꯨꯔꯨ ꯑꯗꯣ ꯀꯝꯂꯥꯛꯂꯣꯝꯗ ꯑꯁꯨꯝ ꯅꯝꯊꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯈꯨꯔꯨ ꯑꯗꯣ ꯃꯃꯥꯡꯂꯣꯝꯗ ꯊꯦꯛꯀꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯀꯝꯂꯥꯛꯂꯣꯝꯗ ꯑꯁꯨꯝ ꯅꯝꯊꯔꯛꯄ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯊꯦꯛꯑꯝꯗꯥꯏꯒꯤ ꯀꯦꯔꯦꯛ ꯂꯥꯎꯗꯨꯅ ꯆꯩꯅꯥꯈꯣꯜ ꯌꯥꯝꯅ ꯀꯟꯅ ꯐꯪꯉꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯐꯪꯂꯛꯄꯗ ꯕꯤꯀꯣꯜ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯎꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯕꯤꯈꯤꯗꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯕꯤꯀꯣꯜ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ, ꯈꯨꯔꯥꯏ ꯑꯗꯣ ꯃꯍꯥꯛꯀꯤ ꯀꯝꯂꯥꯛꯂꯣꯝꯗ ꯊꯦꯛꯇꯨꯅ ꯇꯦꯛꯂꯤ꯫ ꯑꯗꯨꯝꯅ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯇꯦꯛꯈꯤꯕꯗꯨꯗ ꯕꯤꯀꯨꯜ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯥꯎꯗꯨꯅ ꯀꯅꯥ ꯂꯩꯕꯒꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯀꯅꯥꯁꯨ ꯇꯥꯕꯤꯗ꯭ꯔꯕꯗ ꯕꯤꯀꯨꯜ ꯃꯈꯣꯡ ꯅꯥꯝꯃ ꯑꯗꯨ ꯁꯦꯛꯇꯨꯅ ꯎꯞꯆꯤꯠ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛ ꯑꯗꯨꯗ ꯆꯠꯂꯤ꯫ ꯅꯣꯡ ꯀꯟꯅ ꯇꯥꯈꯤꯕꯅ ꯀꯅꯥꯅꯁꯨ ꯇꯥꯕꯤꯗ꯭ꯔꯕꯗ ꯕꯤꯀꯨꯜ ꯉꯁꯤ ꯃꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯖꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯕꯤꯀꯨꯜꯅ ꯐꯩꯗꯨꯟꯖꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯩꯕꯨ ꯑꯁꯨꯝꯅ ꯂꯥꯛꯅꯒꯗꯕꯒꯤ ꯃꯍꯨꯠ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯒ ꯈꯪꯍꯧꯗꯅ ꯕꯤꯀꯨꯜꯒꯤ ꯃꯌꯥꯠ ꯃꯈ꯭ꯌꯥꯗꯣ ꯇꯞꯅ ꯑꯁꯨꯝ ꯃꯇꯣꯝꯇ ꯂꯥꯎꯅ ꯀꯥꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯨꯜꯅ ꯃꯍꯥꯛꯀꯤ ꯈꯌꯥꯠ ꯑꯗꯣ ꯃꯈꯨꯠꯅ ꯐꯥꯖꯤꯟꯖꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯎꯝꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯇꯞꯅ ꯃꯇꯣꯝꯇ ꯑꯁꯨꯝ ꯀꯥꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯐꯩꯅꯥꯝ ꯁꯥꯡꯅ ꯁꯦꯒꯥꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯈꯗꯥꯡ ꯑꯗꯨꯅ ꯁꯦꯒꯥꯏꯔꯒ ꯈꯗꯥꯡꯗ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯁꯔꯨꯒ ꯂꯣꯏꯅꯃꯛ ꯇꯦꯛꯂꯒ ꯀꯥꯞꯊꯣꯛꯂꯒ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯕꯗꯨ ꯎꯔꯒ ꯀꯥꯡꯁꯤ ꯍꯧꯅ ꯈꯤꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯨꯜ ꯃꯍꯥꯛ ꯑꯗꯥꯏꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯂꯤ꯫ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯆꯩꯇꯦꯛ ꯆꯩꯔꯥꯡ ꯌꯣꯠꯆꯩꯒꯨꯝꯕ ꯂꯩꯔꯕꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯊꯤꯟꯖꯤꯠꯆꯗꯨꯅ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯝꯕ ꯇꯧꯔꯛꯄ ꯑꯗꯨꯗ ꯕꯤꯀꯣꯜ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯎꯄ꯭ꯔꯥꯡ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯂꯣꯡꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯂꯨꯈꯝꯂꯣꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯊꯦꯛꯀꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯦꯛꯀꯠꯂꯛꯄ ꯑꯗꯨꯗꯗꯤ ꯕꯤꯀꯨꯜ ꯃꯈ꯭ꯋꯥꯡ ꯑꯗꯣ ꯅꯥꯃꯟꯈꯤꯕꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯕꯤꯀꯨꯜꯅ ꯑꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯇꯥꯕꯤꯗꯅ ꯀꯥꯡꯁꯤꯗꯃꯛ ꯀꯟꯅ ꯌꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯪꯍꯧꯗꯅ ꯕꯤꯀꯨꯜꯗꯣ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯇꯨꯡꯗ ꯑꯁꯨꯝ ꯂꯩꯈꯠꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈ꯭ꯋꯥꯡ ꯑꯗꯣ ꯇꯁꯦꯡꯅ ꯇꯦꯛꯂꯤ꯫ ꯃꯈ꯭ꯋꯥꯡ ꯇꯦꯛꯄꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯈꯜ ꯃꯥꯡꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯒꯨꯗ꯭ꯔꯨꯡ ꯆꯦꯟꯁꯤꯜꯂꯛꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯕꯗꯨꯗ ꯕꯤꯀꯨꯜ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯔꯨꯕꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯆꯞꯈꯥꯏꯔꯛꯄꯒꯨꯝ ꯒ꯭ꯔꯛ ꯂꯥꯎꯅ ꯆꯞꯈꯥꯏꯔꯛꯇꯨꯅ ꯃꯀꯣꯛ ꯑꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯕꯤꯀꯣꯜꯗꯣ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯀꯗ ꯊꯋꯥꯏ ꯃꯥꯡꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯈꯨꯟꯖꯥꯁꯤꯡꯅ ꯆꯔꯆ ꯀꯥꯔꯛꯄꯗ ꯕꯤꯀꯨꯜꯅ ꯑꯗꯨꯝꯅ ꯃꯇꯦꯛ ꯇꯦꯛꯂꯒ ꯃꯀꯣꯛ ꯀꯥꯏꯔꯒ ꯁꯤꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯤꯅꯔꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯝꯊꯤꯕ ꯁꯥ ꯀꯩ, ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕ ꯊꯣꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯃꯤꯄꯥꯏ ꯊꯕꯥꯏꯅꯔꯤ꯫ ꯑꯗꯨꯕꯨ ꯆꯔꯆ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯁꯇꯔꯁꯤꯡ, ꯃꯔꯨꯑꯣꯏꯅ ꯕꯤꯄꯨꯄꯣꯏꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯃꯠꯇ ꯅꯠꯇꯦ, ꯐꯩꯗꯨꯟꯖꯥꯕꯨ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫
ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯑꯖꯥ ꯄꯨꯖꯥ ꯀꯌꯥ ꯇꯧꯗꯨꯅ ꯂꯩꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌꯥ ꯇꯧꯗꯨꯅ ꯑꯃꯗꯤ ꯃꯈꯣꯏ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯗꯃꯛꯇ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯒ ꯑꯃꯁꯨ ꯁꯤꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯂꯤ ꯃꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯅ ꯕꯤꯀꯨꯜꯗꯣ ꯉꯍꯥꯟ ꯃꯈꯩ ꯃꯥꯅ ꯑꯐꯕ ꯁꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯗꯤ ꯃꯍꯥꯛꯅ ꯐꯩꯗꯨꯟꯖꯥꯕꯨ ꯍꯥꯠꯄ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯅꯕꯇ ꯅꯠꯇꯅ ꯇꯤꯟꯁꯤꯠꯅꯈꯤ ꯑꯗꯨꯝꯅ ꯑꯗꯨꯝ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯄꯥꯁꯇꯔꯁꯤꯡꯒꯤ ꯌꯥꯊꯪ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯄꯨ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯐꯨꯝꯖꯤꯟꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯏꯕꯨ ꯌꯥꯀꯨꯗꯥꯛ ꯑꯃꯗꯤ ꯑꯦꯂꯦꯛꯁ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯅꯩ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯐꯩꯖꯨꯟ ꯊꯥꯕꯨ ꯍꯥꯠꯄ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯁꯤꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯀꯨꯝꯍꯩ ꯌꯦꯡꯅꯅꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯄꯥꯁꯇꯔꯁꯤꯡꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯦꯝꯍꯧꯔꯤꯕ ꯑꯍꯨꯝ ꯑꯗꯣ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯁꯤꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯝꯂꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯕꯁꯨ ꯐꯩꯗꯨꯟꯖꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯑꯩꯈꯣꯏꯕꯨ ꯃꯊꯪ ꯃꯊꯪ ꯍꯜꯂꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯦꯂꯦꯛꯁꯅ ꯀꯔꯤꯕꯨꯗꯤ ꯇꯧꯔꯨꯅꯤꯒꯅꯤ ꯑꯩꯈꯣꯏꯁꯨ ꯁꯤꯕ ꯇꯥꯕꯅꯤ ꯐꯩꯗꯨꯟꯖꯥꯅ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯤꯗꯣꯛꯍꯧꯕ ꯑꯃ ꯌꯦꯡꯉꯨ ꯅꯈꯣꯏꯁꯨ ꯈꯜꯂꯒ ꯕꯤꯀꯨꯜꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡꯗ ꯌꯦꯡꯉꯨ ꯃꯈꯣꯡ ꯅꯥꯝꯃ ꯄꯨꯡꯇꯦꯛ ꯇꯦꯛꯂꯤꯕꯅꯤ ꯐꯗ꯭ꯔꯥꯛ ꯐꯗ꯭ꯔꯥꯛ ꯇꯥꯔꯤꯕꯅꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯁꯨ ꯊꯨꯗꯦꯛꯄꯒꯤ ꯃꯑꯣꯡꯗ ꯄꯨꯡꯇꯦꯛ ꯇꯦꯛꯂꯤ ꯐꯗ꯭ꯔꯥꯛ ꯐꯗ꯭ꯔꯥꯛ ꯇꯥꯔꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯁꯨ ꯆꯥꯎꯅ ꯄꯣꯝꯈꯠꯇꯨꯅ ꯈꯥꯝꯗꯦꯛꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯈꯦꯠ ꯁꯦꯒꯥꯏꯔꯝꯃꯤ ꯃꯀꯣꯛ ꯊꯨꯒꯥꯏꯔꯝꯂꯤꯕꯅꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯛꯅꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯅꯈꯣꯏꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯊꯥꯏꯕꯨ ꯑꯃꯗꯤ ꯌꯥꯀꯨꯗꯥꯡ ꯀꯤꯔꯛꯂꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯦꯂꯦꯛꯁꯅ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯣꯏꯅ ꯇꯧꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯗꯤ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯌꯦꯡꯂꯨꯁꯤ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯛꯄ ꯃꯇꯨꯡꯗ ꯊꯥꯏꯕꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯌꯦꯡ ꯑꯌꯨꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯑꯗꯨꯒ ꯌꯦꯡꯊꯣꯛꯍꯜꯂꯁꯤ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯊꯥꯏꯕꯨ ꯑꯃꯗꯤ ꯌꯥꯀꯨꯗꯥꯡ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯉꯁꯤꯁꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯡ ꯍꯩꯊꯔꯤ ꯑꯁꯨꯝꯅ ꯅꯣꯡ ꯍꯩꯊꯕ ꯈꯥꯛꯄ ꯂꯥꯎꯕ ꯇꯧꯕ ꯑꯁꯤꯗ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯉꯔꯥꯡꯁꯨ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯈꯥꯛ ꯂꯥꯎꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤꯡꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯅꯥ ꯑꯃꯠꯇꯅ ꯂꯥꯎꯕ ꯈꯣꯡꯕ ꯇꯥꯟꯅꯈꯤꯗꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯕꯤꯀꯨꯜꯕꯨ ꯍꯥꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯉꯁꯤꯁꯨ ꯅꯣꯡꯁꯦ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯤ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯂꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯦ ꯊꯥꯏꯕꯨꯗꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯤ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯊꯥꯏꯕꯨꯅ ꯂꯩꯔꯤꯉꯩ ꯀꯥꯡꯁꯤ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯀꯥꯡꯁꯤ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯊꯥꯏꯕꯨ ꯀꯔꯤꯅꯣꯅꯦ ꯀꯥꯡꯁꯤ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯁꯤꯕꯣ ꯑꯍꯤꯡ ꯅꯣꯡꯃꯔꯛ ꯑꯁꯤꯗ ꯀꯥꯡꯁꯤ ꯈꯤꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯥꯏꯕꯨ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯌꯦꯡꯂꯛꯄꯗꯗꯤ ꯃꯤꯌꯥꯝ ꯑꯃ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯔꯛꯄꯗ ꯊꯥꯏꯕꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯉꯁꯤ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯌꯥꯝ ꯆꯦꯜꯂꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯦꯜꯂꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯥꯏꯕꯨꯅ ꯃꯌꯥꯝ ꯆꯦꯜꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯀꯨꯗꯥꯡꯗꯣ ꯊꯦꯡꯅꯔꯤ ꯌꯥꯀꯨꯗꯥꯡ ꯊꯦꯡꯅꯕꯗ ꯊꯥꯏꯕꯨꯅ ꯀꯔꯤꯅꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯌꯥꯀꯨꯗꯥꯡꯅ ꯀꯥꯡꯁꯤꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯑꯩ ꯆꯦꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯇꯨꯡꯗꯁꯨ ꯃꯤꯌꯥꯝ ꯑꯃ ꯆꯦꯜꯂꯛꯈꯤꯕꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯏꯕꯨꯅꯁꯨ ꯑꯩꯁꯨ ꯀꯥꯡꯁꯤꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯇꯨꯡꯗꯁꯨ ꯂꯥꯛꯈꯤꯕꯁꯤꯡ ꯑꯗꯣ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯀꯔꯤꯅꯣ ꯏꯕꯥꯅꯤꯗ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯀꯥꯡꯁꯤ ꯍꯧꯅ ꯍꯧꯅ ꯈꯤꯡꯉꯛꯂꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯆꯔꯆ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇꯅꯤ ꯀꯥꯡꯁꯤ ꯈꯤꯡꯂꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯨꯁꯤꯟ ꯃꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯑꯋꯥꯡꯕ ꯃꯊꯛꯇ ꯃꯗꯨ ꯎꯕꯗ ꯊꯥꯏꯕꯨꯅ ꯁꯣꯏꯗ꯭ꯔꯦ ꯂꯩꯔꯦꯗꯅ ꯑꯁꯤꯗꯤ
ꯆꯦꯜꯂꯣ ꯌꯥꯀꯨꯗꯥꯡ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯊꯛꯇ ꯂꯩꯔꯤꯕꯗꯣ ꯃꯈꯥꯗ ꯕꯨꯝ ꯆꯣꯡꯊꯔꯛꯏ꯫ ꯃꯗꯨꯗ ꯊꯥꯏꯕꯨꯅ ꯇꯨꯡ ꯍꯜꯂꯒ ꯌꯦꯡꯂꯨꯕꯗ ꯊꯥꯏꯕꯨꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ꯫ ꯆꯦꯟꯅ ꯊꯥꯏꯕꯨꯅ ꯇꯨꯡꯗ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯨꯡꯗ ꯂꯦꯞꯂꯝꯂꯤꯕ ꯑꯗꯨꯗꯤ ꯁꯨꯡꯆꯦꯟ ꯆꯦꯟꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯏꯕꯨꯅ ꯌꯥꯀꯨꯗꯥꯡꯗ ꯉꯥꯏꯈꯣ ꯆꯦꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯌꯥꯀꯨꯗꯥꯡꯗꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯦꯟꯈꯤꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯏꯕꯨꯁꯨ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛꯀꯤ ꯂꯨꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯇꯨꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯂꯩꯃꯥꯏꯗ ꯊꯥꯗꯩ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯏꯕꯨꯗꯣ ꯀꯟꯅ ꯂꯥꯎꯔꯤ꯫ ꯊꯥꯏꯕꯨꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯌꯥꯀꯨꯗꯥꯡꯅ ꯇꯥꯕꯗ ꯃꯍꯥꯛ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯦꯜꯂꯛꯄꯗ ꯃꯍꯥꯛꯁꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯂꯝꯕꯤꯗ ꯐꯩꯔꯒ ꯂꯩꯔꯝꯕ ꯎꯀꯛ ꯑꯃꯗ ꯃꯈꯣꯡ ꯑꯗꯣ ꯂꯧꯁꯤꯜꯂꯒ ꯇꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯒꯤ ꯎꯁꯥ ꯇꯨꯔꯒ ꯂꯩꯕ ꯎ ꯑꯗꯨꯒꯤ ꯎꯁꯥ ꯊꯤꯡꯀꯠꯂꯒ ꯂꯩꯕ ꯃꯤꯅ ꯃꯁꯥ ꯍꯤꯗꯣꯛꯈꯤꯕꯒꯤ ꯌꯨꯡꯈꯠꯂꯒ ꯂꯩꯕ ꯑꯗꯨꯗ ꯌꯥꯀꯨꯗꯥꯡꯗꯣ ꯃꯍꯥꯛ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯨꯁꯟꯕꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯂꯩꯈꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯞꯇ ꯍꯧꯖꯤꯛꯀꯤ ꯎ ꯇꯨꯔꯒ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯎꯒꯤ ꯃꯁꯥ ꯍꯤꯗꯣꯛꯈꯤꯕꯒꯤ ꯍꯨꯏꯔꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯌꯨꯡꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨꯗꯁꯨ ꯊꯤꯟꯗꯨꯅ ꯆꯩꯅꯥꯈꯣꯜ ꯐꯪꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯤ꯫ ꯀꯟꯅꯁꯨ ꯂꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯥꯏꯕꯨꯅꯁꯨ ꯈꯪꯂꯤ ꯌꯥꯀꯨꯗꯥꯡꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯀꯨꯗꯥꯡꯅ ꯂꯝꯕꯤꯗꯕꯨ ꯎ ꯑꯁꯨꯝꯅ ꯐꯩꯔꯝꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯂꯝꯕꯤꯔꯣꯝꯗ ꯑꯣꯏꯔꯝꯗ꯭ꯔꯤ꯫ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯆꯤꯡꯃꯥꯏ ꯑꯃꯗ ꯆꯦꯟꯈꯠꯂꯛꯄ ꯑꯣꯏꯔꯝꯂꯤ꯫ ꯆꯤꯡꯃꯥꯏ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯕꯤꯀꯨꯜꯕꯨ ꯐꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯥꯏꯈꯤꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯣ ꯁꯦꯡꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯇꯧꯕ ꯃꯇꯝꯗ ꯎꯁꯥ ꯀꯌꯥ ꯌꯥꯟꯊꯠꯈꯤꯕꯅꯤ, ꯎ ꯃꯆꯥ ꯀꯌꯥ꯫ ꯑꯗꯨꯝꯅ ꯌꯥꯟꯊꯠꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯐꯩꯔꯒ ꯊꯝꯕ ꯎꯁꯤꯡ ꯑꯗꯨꯒꯤ ꯑꯃꯗꯤ ꯎꯁꯥ ꯃꯆꯥꯁꯤꯡ ꯍꯩꯗꯠꯈꯤꯕꯒꯤ ꯃꯆꯤꯟ ꯇꯨꯝꯕꯗꯨꯗ ꯌꯨꯡꯁꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀꯨꯜꯒꯤ ꯃꯣꯡꯐꯝ ꯑꯗꯣꯝꯗꯒꯤ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯀꯨꯗꯥꯡꯗꯣ ꯁꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯑꯇꯦꯛꯄ ꯃꯈꯣꯡ ꯑꯃꯗꯤ ꯃꯕꯨꯛꯇ ꯌꯨꯡꯂꯤꯕꯗꯨ ꯇꯞꯅ ꯁꯠꯇꯣꯛꯂꯒ ꯃꯈꯨꯠꯅ ꯅꯝꯁꯤꯜꯂꯒ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛ ꯇꯞꯅ ꯆꯠꯄꯣꯏ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯥꯏꯕꯨꯗꯨ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯕꯒꯤ ꯁꯥꯎꯕ ꯑꯃ ꯐꯪꯂꯛꯄꯗ ꯊꯥꯏꯕꯨꯅ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯐꯨ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯈꯣꯡ ꯑꯅꯤꯃꯛ ꯁꯣꯔꯣꯠ ꯂꯥꯎꯅ ꯇꯨꯡꯗ ꯆꯤꯡꯊꯣꯛꯄꯗ ꯊꯥꯏꯕꯨꯗꯣ ꯂꯩꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯎꯞꯁꯤꯜꯂꯒ ꯇꯨꯕꯗ ꯈꯗꯥꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯁꯨꯖꯤꯟꯗꯨꯅ ꯇꯨꯁꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯥ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯀꯟꯅ ꯁꯨꯖꯤꯟꯈꯤꯕꯗꯨꯅ ꯂꯣꯏꯅꯃꯛ ꯆꯤꯈꯥꯏꯅꯗꯨꯅ ꯇꯦꯛꯂꯤ꯫ ꯃꯗꯨꯒꯤ ꯆꯩꯅꯥꯈꯣꯜꯅ ꯊꯥꯏꯕꯨ ꯅꯥꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯌꯥꯃꯥꯡꯒꯤ ꯁꯔꯨꯛꯇꯤ ꯌꯥꯒꯤ ꯅꯥꯇꯣꯟ ꯁꯨꯃꯥꯡꯂꯣꯝꯗ ꯂꯣꯏꯅꯃꯛ ꯐꯨꯒꯠꯇꯨꯅ ꯍꯤꯒꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯈꯗꯥꯡ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯔꯤꯒꯨꯝꯕ ꯎꯇꯨꯞꯀꯨꯝꯕ ꯌꯣꯠꯈꯨꯀꯨꯝꯕ ꯑꯃꯅ ꯀꯜꯂꯛꯄꯒꯨꯝ ꯌꯦꯠ ꯊꯪꯕ ꯈꯖꯥꯏ ꯑꯗꯨꯗ ꯀꯜꯂꯛꯄꯗ ꯈꯗꯥꯡ ꯁꯦꯠꯊꯗꯨꯅ ꯃꯍꯥꯛ ꯇꯁꯦꯡꯅ ꯆꯩꯅꯥꯈꯣꯜ ꯐꯪꯗꯨꯅ ꯂꯩꯃꯥꯏꯗ ꯐꯔꯪ ꯆꯣꯡꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯥꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯎꯞꯁꯤꯠ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯕꯤꯀꯣꯜꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯝꯂꯥꯛꯂꯣꯝꯗ ꯃꯍꯥꯛꯀꯤ ꯈꯨꯔꯨ ꯑꯗꯣ ꯇꯞꯅ ꯅꯝꯊꯕ ꯊꯨꯗꯦꯛꯂꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯊꯥꯏꯕꯨ ꯀꯟꯅ ꯂꯥꯎꯗꯨꯅ ꯌꯥꯀꯨꯗꯥꯡꯕꯨ ꯀꯟꯅ ꯀꯧꯔꯤ꯫ ꯁꯣꯝꯗ ꯌꯥꯀꯨꯗꯥꯡ ꯑꯗꯨꯝꯅ ꯊꯥꯏꯕꯨꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯇꯤ ꯍꯦꯟꯅ ꯀꯤꯈꯤꯗꯨꯅ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯇꯥꯁꯜꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯏꯕꯨꯁꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ ꯇꯨꯡꯂꯣꯝꯗ ꯊꯦꯛꯇꯨꯅ ꯊꯨꯗꯦꯛꯈ꯭ꯔꯤ ꯑꯗꯨꯒ ꯕꯤꯀꯣꯜꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯈ꯭ꯋꯥꯡ ꯑꯗꯣ ꯊꯦꯛꯇꯨꯅ ꯊꯨꯗꯦꯛꯂꯕ ꯃꯇꯨꯡ ꯃꯀꯣꯛ ꯑꯗꯨ ꯆꯞꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯤ꯫ ꯊꯥꯏꯕꯨꯅ ꯂꯥꯎꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈꯤꯕ ꯑꯗꯨꯗ ꯌꯥꯀꯨꯗꯥꯡ ꯈꯪꯂꯤ ꯊꯥꯏꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯀꯨꯗꯥꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗꯒꯤ ꯊꯔꯣ ꯋꯥꯟꯊꯔꯛꯂꯒ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏ ꯃꯈꯣꯡꯒ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯇꯥꯔꯅꯕꯒꯤꯗꯃꯛꯇ ꯑꯣꯟꯊꯅꯕ ꯇꯧꯔꯛꯄꯗꯗꯤ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗꯒꯤꯅ ꯊꯕꯥꯛ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯎꯒꯤ ꯎꯁꯥ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯂꯦꯡꯉꯛꯈꯤ꯫ ꯑꯗꯨꯃ ꯂꯦꯡꯉꯛꯄꯗ ꯌꯥꯀꯨꯗꯥꯡ ꯀꯅꯥꯅꯣ ꯑꯩꯒꯤ ꯇꯨꯡꯗ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯕꯤꯀꯣꯜ ꯑꯃꯗꯤ ꯊꯥꯏꯕꯨ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯌꯥꯀꯨꯗꯥꯡ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯨ
asumne hairubaga mahaki thabak lenglibado khangchat chatkhri aduga yakudang ge makhong ado paiduna soro laktuna makhong nama paiduna singli aduga yachin tumba ugi usa haidat khibagi machin tumba amata laktuna singchilaka matamdadi mahaki masa punamak aduna phawngana ba ugi usa adu jungkhri chaina khol aduna yakudang kana lauri mahakpu khara thuna hatokpiro ai yamna ware haiduna matamatu chawrba uama tutharakuna yakudang gi thawakta porok langwan khaiduna yakudang phamaduta yamna wana sor phungatuna mayadagi I mayam ma haithaduna phamaduma kada siri masigi matung mathangi nongalakpada tawliba singado loina makhangli uri madu mayamdu urubada haujikti khungi miyamna su haujikti makhoi ahumna phaidun jabo harpane haibasi khangli haujik ama khakta ngaire harkadaba amado kana wegi tori bazano haiduna mayam to hainari aduga thaibu amadi yakudang makhoi ani gi mathong mangam su loisinki asamna tawduna matam madu haukri haujikti numit pungta tari Alex matomta khalli haujikti makhoi mathang siraklabanina aisu pali sodra makil laklagani maramaduna aisu makhoi gumna laknaraga wana sigidabi saru isai tomta sibun hena pharagani khaladuna Alex numidang athengba ngaiki asomna athengba ngailini matam haujikti nong mangchalakli adi subusu haurakli masidagi Alex na phamungdagi kumtharaklaga pung jenglubada numidangi pung 10 khara helamlei 13 tadun leramle Alex mahak makutta thauri ama paiduna maphala tholai masa matomta thauri yanuna sijanabagi mawongni aduma leiringai khanghauduna kangsi gi makhol tarakhi asomna kangsi kingbagi makhol tarakpada Alex khonglei thuna umagi mathakta parap kakhali aduga thauri kisinduna mahaki mangak samadu thujillaga chongthanaba torokpada mahaki chongthaba mapa aduta kanagumba maleblaga leiribudu Alex na uri madu ubada Alex na kanano asiri haiduna khandro leramlaga kanabwanati ai mana laknaraga hatinai siubuna phagani haiduna chongtharakpada Alex mahaki masado kanagumba amana pamlaga thangdabagi mawongda tapna tarakli aduga makhori ado lakhatuna haujikti Alex khangchong chongdaragadi mahaki mangak samtektuna kutakta sigadabadu makhori do karak laksallaktuna yamna wana pharang chongduna mahaksu thawai manglei masumna tawduna phaidun jabu hatkhiba makhoi marimak pulap sirabada lekai gi miyamna hainakhi makhoi marimakna phaidun jabu hatkhiba oireko haiduna thawdok asidagidi phaidun jagi thawai meyal su pastor singna mapung phana lusinbikhi tasingomaki tholiba thawdok singa se phaidun jagi thawai meyal duna thawoina maki tawbanati pastor singa duna tholiba thawdok adugi matangda makhoi manaraga phaidun jagi thawai meyal bu phajinduna laman khuman khibani asumna tawduna haujikti thabak punamak loirabada magi oiba thawai meyal singdo lairam lenda halankhri masidagidi lekai adu tamnuramba mathong muram khangda nong pangkada tarambadusu loinamuk phaki wari asi matang ngasida loisenjari aina wari asi pathoktrako matamda soikhilan khibu yarobasu tabiriba khwai khibikna pukchel chaungna ngakpigani mayambu aroibada amukka hanna khurumjari